Ngasibuni, Rocky na Korang na Ngairiba, Numitsibuni, Mana Sinduna Tamkiba. Mairabagi Gartna, Pirik Sauraga, Dilibu Mapamnada, Ma Karamna Changluni Kanbada, Wakal Hafet Kali, Adabu Dilibu Miamdada, Gart Sangaduna, Mabahik Kangbasung Adugi Sumatakta, Rocky Hek Ying Bada, Yamna Chamba Mi Mali. Ningzing Mangzing, Tapna Gate to Lansilakli. Guard Aduso, Mangon the Ying Badamo Yingawi. Adu what him the Dorokte. Manto Manak to da, Lepaga, Silly Lang Livado, Amuktang Koro coining Yinglaga, Nokfetong Nawakal the Kali. Miraba, Nanginato, imit Pini Ying. Ying Liba meeting do Hongdok Laga, Mafam do the Guard Nataba, Atopa Mi Karatiri. Tanjado da Nupamcha Amalak Libadoi, He Ying Mada, Kang Mangami, Achamamini Haiba. Rocky Nupam Jado Yimanak the Probab Changsilaga, Kori. Abunga, Kenum Taige. Nupado so, Chalambadu Lep Laga, Rocky don Silay. Kayagitamo Rocky Makuta Pirate Popoto, Tamnaputori. Say, Silais Dam the Pibu. Wedding Gip Nihayoko, I feel Sigane, Changman White in a Tony. Nupam Jado, Tamna. Kayunusiba Rocky Nok Laga Adudi Masani Ingzer Sano Chalo Masadas Udini Holoco Waitamo Nupam Jaduso Karisu Kanda Poto Lauranga Manunglom the Jankri Rocky Sunupado Gitung Tamna Tamna Ilaktuna Poto Laizagi Makut Yokibra Haiduna Tana Duna Yingli Junyadana Mama Onda Yamna Haina Simba Tabakni Nasigi Numit City Marang Mayam Sigi Marakta Garsinga do Topa Taba Amada Focus Pina Kibagi Tanjatuda Rocky na chance di Punkiwani. Nupam Jadu na Poto Piram Laga Chatkrava Matung, Liza, Tapna Lautokuna Yingi. Ahan Bada Ngova Pepper Ama Pasana Tuklaga Yauruk Libido, Tapna Lautoklaga Yingi. Aduga Handoktuna, Manung de Irak Liba, Wai Singado, Panabone. Liza, Aduk Apang Bi Uriwa Kaigina. Nangitung na ngaklo Sata na Libiba Mahakpo. Asing Masa Kangdana, Nangi Punsibo, Tarai Hekta Sinatokiba. Nangse kaya mo yam na pangmanupino haibado khalaga yeng nang namiku kudingi ningzariba nangidama punsi khongloi aibada matik chare khanjariba meraba mana nangbudi taseng nushiramwadra masu kana amagum nafamdagi posak amabu pamduna nangi nakta naksilakpa oiramladi nang kari tongni nang nangasi awanu ngai pumba mafamda sinarani khalaga punsi leipun senggodoriba mahaktugi asengba saktam ai take. He is Mafia boss. Miraba is a Mafia. Nang nathazadraso propum nama wedding gift oina nafam lusinarwani. Wakal muna kanto. Liza nang namakada thariba wahi mate kharado amupana buhane. To Liza from the real owner of Diamond Glass. Butterfly emersingley. Madu ubada Liza swailawi. Adobo mikupsigi oina ma masadu thakatkre. Warol iribachi ado kudakta file duna namsinkre. Aduga manung de yauriba sing ado lautok duna yingli. Mairaba na Italy da layringai mi hatpada laukiva photo. Aduga drug lanabagi lautok lasin tawbada makuta drug haplaga taste tawbagi mami khar siyorumi. Tamthiba mi phubagi photo siyori. Mission changbada nupiga loina duna mission success oinaba sinmada laukiba photo kharasu madugi mamni yauri. Saktam sing ado ubada Liza kok thakta Brazili sing tabugum thokli. Jimbal dagi wahai ama thoroktre. Adubu pirang madi lepalai kidre. Mikup sidama merababu sakthina warokre. Mafia ni haikibaduda Liza gi wakal dolan sagakre. Mafam da layriba porsak ado khangmana merabana naksilakpani haiduna chatyumna khankre. Magi wakal se lali haigadra. Adubu magi jimbal gi wahai sing ado solankre. Wakal gi thongzindagi wahi sikaktamak thorai pumnamak namtha oiramlaba mikup sinda awabadu phajinkre photo sing ado hanagom mafam chana hapkre manungda mana yengdriba pot khara su yauri adubu mikup sigi oinadi ma cover do chena phajinkre makhutuna chena mopaisali masina takpani ma posak asi puragi khanmani mikup se thengmankre maram masina Liza lohong basidagi nathokpa ngamlaroi Ma masana kangzari. Adubu ma masado niklikni milu pirang sintani. Konjel thok na kapning lei. Yamung nang na tawri sikarino haiduna wahang kya mahang ningli. Milu pirang sintari
ꯋꯥꯈꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯁꯛꯇꯝꯁꯤꯡꯁꯤ ꯎꯕꯗ ꯇꯣꯟ ꯍꯥꯠꯂꯤꯕ ꯃꯤꯁꯛꯁꯤ ꯃꯩꯔꯥꯕꯔꯥ ꯍꯥꯏꯅ ꯐꯥꯎ ꯆꯤꯡꯅꯔꯛꯂꯤ꯫ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈ꯭ꯔꯕ ꯂꯥꯏꯖꯕꯨ ꯂꯥꯞꯇꯛꯅ ꯊꯤꯜꯂꯛꯄ ꯙꯣꯜꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯈ꯭ꯔꯦ꯫ ꯔꯣꯀꯤ ꯊꯣꯛꯈꯤꯕ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯁꯨ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯏ꯫ ꯌꯦꯛꯅꯕꯅ ꯑꯗꯨꯛ ꯅꯛꯅ ꯂꯩꯔꯝꯂꯒ ꯃꯥꯅ ꯈꯪꯂꯨꯗꯕꯗꯣ ꯃꯊꯟꯇ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯆꯩꯖꯔꯛꯏ꯫ ꯔꯣꯀꯤ ꯂꯥꯛꯂꯝꯕꯗꯣ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯆꯪꯂꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯂꯥꯏꯖꯅ ꯀꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯕꯣꯔꯒꯤ ꯐꯝꯐꯝꯗ ꯂꯦꯡꯁꯤꯟꯈꯤꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯝꯗꯣꯞ ꯃꯌꯥꯏꯗ ꯉꯥꯟꯊꯣꯏꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ ꯀꯩꯅꯥꯁꯨ ꯃꯥꯝꯗꯣꯞ ꯃꯌꯥꯏꯗ ꯊꯣꯔꯛꯂꯤ꯫ ꯂꯥꯏꯖꯅ ꯀꯔꯤꯁꯨ ꯇꯧꯗ ꯊꯣꯔꯛꯄ ꯎꯕꯗ ꯃꯩꯔꯥꯕ ꯆꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯩꯔꯥꯕꯗꯤ ꯂꯥꯏꯖꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯩꯔꯥꯕꯒ ꯃꯤꯠꯆꯥꯟꯅꯕ ꯐꯥꯎ ꯌꯦꯡꯂꯛꯇꯦ꯫ ꯊꯧꯔꯝꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯗꯦ꯫ ꯃꯈꯣꯏ ꯈꯔ ꯈꯛꯇꯅ ꯊꯤꯜꯂꯛꯄꯅꯤ ꯑꯥꯔ ꯀꯦ ꯍꯥꯎꯁꯇ ꯇꯔꯥꯏ ꯇꯔꯥꯏ ꯆꯪꯍꯟꯕ ꯌꯥꯗꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔ ꯅꯠꯇ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯙꯨꯝꯙꯥꯝ ꯇꯧꯅ ꯍꯣꯡꯕ ꯅꯠꯇꯕꯅ ꯃꯌꯥꯝꯗꯨ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯂꯣꯏꯔꯗꯨꯅ ꯇꯟꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕꯁꯨ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯒꯥꯔꯗ ꯈꯔ ꯂꯣꯏꯅꯍꯟꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨꯅ ꯂꯥꯏꯖꯕꯨ ꯃꯈꯥꯗ ꯄꯨꯊꯕꯤꯔꯛꯂꯤ꯫ ꯌꯨꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯐꯪꯗ꯭ꯔꯦ꯫ ꯊꯕꯛ ꯇꯧꯕꯤꯁꯤꯡꯗꯨꯅ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯂꯥꯏꯖꯕꯨ ꯂꯝꯖꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯂꯤꯕ ꯄꯨꯈꯝ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯥꯝꯃꯨꯡꯗ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯂꯤꯌꯨ ꯍꯣꯏꯒ ꯂꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯖꯁꯅꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥ ꯌꯥꯎꯔꯨꯗ꯭ꯔꯦ꯫ ꯄꯥꯛ ꯍꯦꯛ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯐꯨꯔꯤꯠ ꯇꯤ ꯁꯔꯠ ꯑꯉꯧꯕ ꯑꯃ ꯂꯤꯠꯂꯤ꯫ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯇꯥꯏꯠ ꯑꯣꯏꯗꯕ ꯗꯦꯅꯤꯝ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ꯫ ꯕꯣꯔ ꯑꯣꯏꯔꯝꯗꯥꯏꯒꯤ ꯍꯥꯏꯐꯦꯠ ꯇꯥꯈꯠꯄ ꯀꯛꯄ ꯁꯝꯂꯥꯡ ꯁꯤꯠ ꯅꯥꯟꯅ ꯍꯧꯒꯠꯈꯤꯕꯗꯣ ꯁꯥꯏꯒꯤ ꯃꯔꯨ ꯑꯃꯅꯤ ꯂꯝ ꯍꯦꯟꯗꯨꯅ ꯃꯩꯔꯥꯕꯒꯤ ꯂꯥꯏꯕꯛꯇ ꯄꯩꯔꯞ ꯇꯥꯔꯤ꯫ ꯆꯟꯗꯣꯜꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯃꯨꯠꯊꯠꯇ꯭ꯔꯤ ꯃꯥꯜꯂꯤ꯫ ꯏꯁꯤꯡ ꯁꯤꯡꯅ ꯃꯃꯤ ꯇꯥꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯈ꯭ꯔꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯂꯥꯏꯖ ꯋꯥꯈꯜꯗ ꯑꯔꯣꯟꯕ ꯁꯛꯂꯣꯟꯗꯣ ꯌꯦꯡꯒꯦ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛꯇꯨꯅ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯣꯔꯗꯨ ꯍꯥꯏꯐꯦꯠ ꯍꯣꯟꯊꯔꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯁꯤ ꯆꯤꯡꯅꯩ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧꯁꯤ ꯃꯥ ꯆꯤꯡꯅꯔꯤ꯫ ꯆꯤꯡꯅꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯇꯨꯅ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯨꯛ ꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯉꯛꯁꯝ ꯃꯄꯥꯗ ꯆꯥꯎꯅ ꯁꯝꯕꯨꯜ ꯇꯥꯈ꯭ꯔꯦ꯫ ꯂꯤꯠꯂꯤꯕ ꯑꯉꯥꯡꯕ ꯐꯨꯔꯤꯠ, ꯏꯜꯂꯤꯕ ꯑꯉꯥꯡꯕ ꯐꯤ, ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ, ꯎꯕꯃꯛꯇꯗ ꯁꯪꯁꯥꯔꯕꯨ ꯏꯪꯍꯟꯕ ꯉꯝꯕ ꯃꯥꯏꯊꯣꯡ, ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯂꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯆꯤꯡꯅꯕꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯒ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯇꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯂꯤ꯫ ꯆꯥꯔꯣ, ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ꯫ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯕꯨ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯍꯧꯏ꯫ ꯁꯣꯝꯗ ꯂꯤꯌꯣ ꯃꯌꯥꯝ ꯄꯨꯝꯂꯝꯕꯗꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯀꯩ ꯂꯩꯔꯦ? ꯅꯨꯄꯥꯗꯨꯅ ꯋꯦꯁ ꯀꯟꯁꯦꯛ ꯂꯩꯔꯦ꯫ ꯕꯣꯁꯇ ꯂꯥꯏꯟ ꯂꯧꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯔꯖꯦꯟ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯕꯣꯁ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯔꯗꯔ ꯇꯧꯈꯤꯕꯗꯨꯒ ꯗ꯭ꯔꯒ ꯂꯣꯔꯗꯔꯁꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯖꯩ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯗꯕꯅ ꯑꯁꯦꯡꯕꯗꯣ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯕꯣꯁꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯌꯣ ꯅꯥꯛ ꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯁꯥꯎꯟ ꯍꯥꯏꯔꯛꯏ꯫ ꯃꯤꯗꯨ ꯀꯅꯥꯅꯣ? ꯑꯊꯨꯕꯗ ꯐꯪꯅꯕ ꯊꯤꯌꯨ꯫ ꯕꯣꯁꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯏꯔꯥꯏ ꯂꯥꯏꯅ ꯂꯤꯛ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯔꯤ ꯊꯣꯛꯀꯅꯤ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯖꯦꯅꯣꯚꯦꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜ ꯑꯗꯨ ꯀꯥꯔꯒ ꯑꯁꯨꯛ ꯀꯦꯌꯔꯂꯦꯁ ꯑꯣꯏꯒꯅꯨ꯫ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯂꯧꯈꯠꯂꯤꯕ ꯃꯤꯗꯨ ꯐꯥꯎ꯫ ꯅꯨꯄꯥꯗꯨ ꯇꯞꯅ ꯐꯅꯤ ꯀꯣꯟꯁꯦꯛ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯊꯨꯕꯗ
ꯁꯤꯟꯅꯖꯔꯛꯀꯦ ꯕꯣꯁꯄꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯌꯥꯔꯦ ꯊꯝꯃꯣ ꯐꯣꯟꯗꯣ ꯃꯥꯅ ꯑꯣꯏꯅ ꯀꯛꯊꯠꯂꯤ ꯂꯤꯑꯣꯗꯣ ꯃꯊꯥ ꯁꯥꯔꯦ ꯃꯍꯧꯁꯥꯅ ꯖꯦꯅꯣꯕꯦꯁ ꯐꯦꯃꯤꯂꯤꯒꯤ ꯃꯥꯐꯤꯌꯥꯁꯤꯡꯁꯤ ꯃꯊꯧꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯅ ꯉꯛ ꯈꯔ ꯍꯥꯏꯒꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯏꯂꯥꯏ ꯂꯥꯏꯊꯣꯛꯅ ꯂꯩ ꯌꯦꯛꯅꯕ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯊꯕꯛꯇꯣ ꯇꯔꯥꯏ ꯇꯔꯥꯏ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕꯒꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯦꯁꯟ ꯂꯤꯛ ꯑꯣꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯌꯦꯛꯅꯕꯒꯤ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯥ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯂꯨꯗ꯭ꯔꯦ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯇꯨꯡ ꯑꯅꯤꯗꯣ ꯀꯥ ꯑꯃꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯏ ꯋꯥꯂꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯗ ꯃꯤꯆꯤꯅꯐꯥꯎ ꯌꯦꯡꯉꯛꯇ꯭ꯔꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯩꯔꯥꯕ ꯏꯆꯤꯡꯗ ꯆꯤꯡꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗ ꯍꯦꯛ ꯍꯪꯂꯨꯕꯁꯨ ꯃꯥꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯩꯔꯥꯕꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯥꯎꯕꯒ ꯋꯥꯔꯤ ꯁꯥꯒꯦ ꯃꯇꯧꯗ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯉꯛꯏ ꯈꯣꯟꯊꯣꯛꯇꯣ ꯅꯥꯎꯕꯒꯤ ꯃꯔꯝꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯒꯨꯝ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯒ ꯃꯩꯔꯥꯕ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯣꯗꯅ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯕꯨ ꯋꯥꯔꯧꯔꯤ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯕ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯐꯝꯅꯤ ꯈꯟꯗꯨꯅ ꯃꯥ ꯋꯥ ꯉꯥꯡꯗꯕꯅꯤ ꯍꯌꯦꯡ ꯁꯥꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯊꯦꯡꯕ ꯉꯟꯕ ꯂꯩꯇꯦ ꯌꯥꯝꯕꯨꯡꯅ ꯋꯥꯔꯤ ꯁꯥꯒꯦ ꯌꯥꯗꯕꯒꯤ ꯃꯔꯝ ꯀꯩ ꯂꯩꯒꯦ ꯅꯥꯎꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯕ ꯌꯥꯔꯣꯏꯗꯕ ꯂꯩꯕꯒꯤꯔꯥ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯌꯥꯗ꯭ꯔꯤꯁꯦ ꯑꯄꯪꯕ ꯑꯉꯥꯡꯗꯨꯗꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯃꯩꯔꯥꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯔꯣꯀꯤꯅ ꯁꯣꯏꯗꯅ ꯂꯥꯏꯖꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯨꯝ ꯂꯥꯡꯒꯤ ꯇꯞꯊꯕ ꯍꯩꯈ꯭ꯔꯕ ꯊꯃꯣꯏꯗꯨꯗꯤ ꯇꯞꯊꯔꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯆꯦ ꯅꯪꯅ ꯈꯪꯕ ꯌꯥꯔꯣꯏꯗꯕ ꯀꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏꯅ ꯂꯟꯗꯟꯗꯒꯤ ꯄꯨꯡ ꯈꯔ ꯍꯥꯟꯕꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯏꯔꯥꯡ ꯂꯥꯜꯂꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯍꯧꯖꯤꯛꯃꯛ ꯇꯧꯔꯒꯦꯁꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯟꯗꯟ ꯍꯥꯎꯁ ꯊꯥꯕꯗꯨꯗ ꯅꯝꯈ꯭ꯔꯦ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯥꯒꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯁꯨ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ ꯆꯤꯝꯕꯥꯜ ꯌꯧꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕꯗꯣ ꯃꯥꯏꯊꯣꯡꯗ ꯑꯇꯥ ꯐꯣꯡꯅꯅ ꯇꯥꯔꯤ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯇꯧꯁꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯉꯣꯟꯗ ꯃꯤꯅꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯗꯤ ꯂꯩꯕꯅ ꯃꯥ ꯃꯩꯔꯥꯕꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯃꯩꯔꯥꯕꯅ ꯅꯥꯎꯕ ꯄꯣꯛꯈꯤꯕꯗꯣ ꯆꯤꯡꯅꯗꯨꯅ ꯅꯥꯎꯕꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯃꯩꯔꯥꯕꯗ ꯅꯥꯎꯕꯒꯤ ꯃꯔꯝꯗ ꯆꯤꯡꯅꯔꯝꯕꯗꯣ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯛꯇ꯭ꯔꯦ ꯁꯣꯝꯗ ꯐꯣꯟꯗꯨꯁꯨ ꯐꯣꯟ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯃꯤ ꯑꯃꯅ ꯁꯠ ꯄꯥꯏꯔꯛꯏ ꯁꯔ ꯅꯥꯎꯕ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯂꯥꯏꯖ ꯃꯔꯛ ꯊꯠꯂꯒ ꯌꯥꯔꯦ ꯁꯥꯟꯅꯔꯔꯣꯏ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯕꯦꯠꯔꯨꯝ ꯔꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯅꯨꯄꯥꯗꯨꯗ ꯌꯥꯔꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯀꯛꯊꯠꯂꯒ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯋꯥꯔꯧꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯍꯤꯞꯈ꯭ꯔꯦ ꯐꯤꯕꯝꯁꯤꯗ ꯃꯩꯔꯥꯕ ꯐꯃꯨꯡ ꯀꯥꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯟꯗꯣꯛꯀꯦꯁꯨ ꯌꯥꯗ꯭ꯔꯦ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯔꯒ ꯂꯥꯏꯖꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯅꯛꯁꯤꯟꯗ꯭ꯔꯒꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯃ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯛꯇꯦ ꯈꯟꯅ ꯋꯥꯔꯧꯈꯗꯧꯔꯤꯕ꯭ꯔꯥ ꯑꯇꯦꯟꯕ ꯃꯤꯀꯨꯞꯁꯤꯗ ꯃꯩꯔꯥꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯂꯥꯏꯖꯒꯤꯗ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯖꯗꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯃꯩꯔꯥꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯔꯤ ꯋꯥꯔꯤꯕꯨ ꯈꯪꯈꯤꯕꯒꯤ ꯑꯁꯨꯝꯅ ꯏꯟꯊꯣꯛꯄꯅꯣ ꯈꯜꯂꯛꯏ ꯂꯥꯏꯖ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯍꯦꯟꯅ ꯅꯛꯅ ꯁꯛꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡꯗ ꯄꯨꯂꯨꯞ ꯂꯨꯞꯂꯝꯂꯤ ꯃꯇꯧꯗ ꯃꯩꯔꯥꯕ ꯃꯃꯤꯠꯇꯨꯅ ꯇꯒꯨꯞ ꯇꯒꯨꯞ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯗꯁꯨ ꯌꯦꯡꯂꯛꯇꯦ ꯃꯁꯥꯗꯨꯗꯤ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯄꯤ ꯇꯥꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯅ ꯃꯤꯅꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯝꯕꯗ ꯊꯃꯣꯏ ꯃꯥꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯤ ꯑꯋꯥꯕ ꯂꯣꯠꯁꯤꯟꯕ ꯍꯩꯕꯒꯤ ꯍꯧꯅꯁꯥ ꯀꯅꯥꯗꯁꯨ ꯄꯦꯟꯗꯕꯗꯣ ꯇꯝꯂꯛꯇꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯃꯩꯔꯥꯕꯗꯣ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ
ꯀꯣꯛꯇꯨ ꯂꯧꯔꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟꯈꯥꯡꯅꯍꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯀꯩ ꯀꯞꯄꯤꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯔꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯜꯂꯅꯤ ꯀꯞꯀꯅꯨ ꯂꯥꯏꯖ ꯅꯪꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯋꯥꯍꯩꯁꯤꯡꯗꯣ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯗꯤ ꯍꯨ ꯇꯦꯟ ꯑꯣꯏꯈ꯭ꯔꯦ ꯃꯩꯔꯥꯕꯅ ꯗꯥꯏꯃꯟ ꯄꯥꯝꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯥ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯃꯩꯔꯥꯕꯕꯨ ꯏꯟꯊꯣꯛꯄꯁꯨ ꯉꯝꯗ ꯀꯣꯟꯁꯤꯟꯕꯁꯨ ꯉꯝꯗ ꯂꯥꯏꯖ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯊꯥꯗ ꯂꯩꯔꯤꯕꯤ ꯃꯥꯕꯨ ꯇꯞꯅ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯗꯨꯅ ꯍꯧꯔꯛꯑꯃꯅꯤ ꯑꯃꯨꯛ ꯃꯥꯏꯊꯣꯡꯗ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯤꯕ ꯃꯤꯂꯣꯠ ꯄꯤꯔꯥꯡꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯃꯇꯝꯁꯦ ꯌꯧꯔꯤꯕ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯝꯗ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯈꯨꯝꯂꯛꯄꯅꯤ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ ꯗꯥꯏꯃꯟ ꯀ꯭ꯂꯦꯁꯀꯤ ꯋꯥ ꯈꯛ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯉꯁꯤꯐꯥꯎ ꯇꯥꯛꯄꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯈꯜꯂꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯂꯥꯏꯖꯅ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯊꯃꯣꯏꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯑꯅꯝ ꯀꯜꯂꯛꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯃꯤꯗꯤ ꯊꯥꯕꯜꯒ ꯌꯦꯡꯃꯤꯟꯅꯗꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯏ ꯍꯥꯏ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗꯒ ꯈꯨꯔꯨꯝꯗꯅ ꯑꯗꯨꯒ ꯏꯁꯩꯒ ꯁꯛꯇꯅ ꯌꯥꯝ ꯇꯧꯏꯁꯨ ꯍꯥꯏ ꯐꯃꯨꯡ ꯀꯥꯕꯗꯒꯁꯦ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯄꯝꯃꯒ ꯊꯥꯡꯒꯠꯂꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯀꯅꯥ ꯍꯥꯏꯕ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯂꯤꯌꯣꯅ ꯑꯗꯨꯗꯤ ꯐꯝꯒꯤ ꯋꯥꯅꯤ ꯃꯆꯤꯟ ꯃꯆꯥꯗꯣ ꯄꯩꯔꯤ ꯄꯩꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧꯗ ꯃꯩꯔꯥꯕꯁꯨ ꯅꯨꯡꯁꯤꯕꯒ ꯈꯅꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯏꯀꯣꯝ ꯀꯣꯝꯅ ꯊꯝꯂꯝꯕ ꯂꯥꯏꯖꯕꯨ ꯃꯅꯥꯛ ꯅꯛꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯑꯃꯃꯝꯇ ꯌꯦꯡꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯃꯤꯠ ꯃꯆꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯂꯤꯔꯨꯡ ꯇꯦꯟꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯕ ꯄꯤꯁꯨꯝ ꯑꯅꯤꯁꯤꯁꯨ ꯃꯨꯅ ꯔꯥꯁꯤ ꯂꯩꯅ ꯅꯨꯡꯁꯤ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ ꯃꯆꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯤꯛꯇꯛꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯆꯤꯝꯕꯥꯜꯁꯨ ꯑꯩꯒꯤ ꯃꯤꯠꯅ ꯎꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯥꯏꯊꯣꯡ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯁꯨꯒꯥꯏ ꯍꯥꯏꯅꯤꯡꯗꯦ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯁꯝꯖꯤꯟꯈꯤꯕ ꯑꯩ ꯄꯥꯝꯗꯦ ꯅꯐꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯤꯗꯤꯅꯦ ꯇꯥꯏꯕꯪꯅ ꯁꯣꯟꯅꯔꯤꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯁꯦꯝꯗ꯭ꯔꯤꯐꯥꯎ ꯑꯩ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯃꯆꯤꯟꯗꯨꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯇꯕꯨ ꯇꯥꯖꯒꯦ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯛꯇ꯭ꯔꯦ ꯑꯗꯨꯃꯛ ꯄꯩꯗꯨꯅ ꯂꯩꯔꯤ ꯃꯥꯕꯨ ꯋꯥꯔꯧꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯛꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯗꯨꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕꯅ ꯂꯝꯖꯤꯡꯂꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯅ ꯋꯥꯔꯧꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯅꯪꯅ ꯂꯝꯖꯤꯡꯕ ꯋꯥꯈꯜ ꯑꯃꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯋꯥꯍꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯋꯥꯔꯧꯔꯤꯗꯣ ꯐꯅꯕ ꯅꯪꯒꯤ ꯊꯃꯣꯏ ꯆꯝꯅꯕ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄꯗ ꯑꯩ ꯅꯪꯉꯣꯟꯗ ꯑꯊꯤꯡꯕ ꯊꯝꯂꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯎꯠꯐꯝ ꯊꯣꯛꯄ ꯃꯇꯧꯗꯣ ꯎꯠꯂꯨ ꯑꯗꯨꯒ ꯑꯩꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯐꯝ ꯊꯣꯛꯄ ꯃꯤꯠꯌꯦꯡꯗꯣ ꯃꯤꯀꯨꯞꯁꯤꯗꯒꯤ ꯌꯦꯡꯕ ꯍꯧꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧꯗ ꯍꯧꯒꯠꯂꯒ ꯆꯦꯟꯕꯁꯨ ꯌꯥꯗ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯞꯅ ꯁꯣꯜꯂꯤ ꯂꯞ ꯑꯦꯟ ꯍꯦꯠ ꯔꯤꯂꯦꯁꯟꯁꯤꯞ ꯌꯨꯝꯕꯥꯜ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯟꯗꯛꯃꯨꯛꯁꯨ ꯂꯥꯏꯖ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝ ꯈꯪꯖꯤꯟꯅꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯆꯞꯅ ꯎꯏꯁꯤꯟꯈ꯭ꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯆꯤꯝꯕꯥꯜꯗꯨꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯛ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈ꯭ꯔꯕ ꯃꯉꯣꯟꯗ ꯐꯅ ꯋꯥꯔꯧꯏ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯄꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯍꯛꯇꯨꯗꯤ ꯁꯤꯟꯅꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯐꯝ ꯊꯣꯛꯄ ꯃꯤꯠꯌꯦꯡ ꯑꯗꯣ ꯈꯨꯗꯛꯁꯤꯗꯒꯤ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ
ꯁꯣꯝꯗꯅ ꯔꯣꯀꯤ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯀꯥꯏꯕꯗ ꯊꯃꯣꯏꯁꯨ ꯌꯥꯎꯔꯤ ꯁꯥꯒꯤ ꯃꯆꯠ ꯆꯠꯂꯕꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕꯅ ꯃꯐꯝ ꯈꯪꯗ ꯂꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯅꯝꯊꯣꯛꯈꯤꯕꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯅ ꯂꯥꯏꯁꯤꯒꯤ ꯋꯥꯈꯜ ꯑꯣꯟꯗꯨꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯂꯥꯏꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯈꯤꯕꯁꯤꯗ ꯅꯨꯡꯁꯤ ꯍꯩꯇꯕ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯋꯥꯅ ꯁꯣꯜꯂꯛꯏ ꯅꯪꯅ ꯑꯁꯨꯛ ꯄꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯩꯔꯥꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯦꯟꯕ ꯂꯩꯔꯣꯏ ꯃꯥꯗꯤ ꯁꯥꯅꯤ ꯁꯥꯅꯕꯨ ꯇꯨꯡ ꯀꯣꯏꯅ ꯌꯨꯝꯂꯦꯞ ꯆꯥꯔꯂꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯨꯒꯥꯏꯔꯝꯂꯦ ꯃꯄꯨ ꯑꯁꯦꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯐꯝꯗ ꯂꯥꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯧꯅꯥꯁꯨ ꯍꯟꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩ ꯔꯣꯀꯤꯅꯤ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯃꯩꯔꯥꯕꯕꯨꯗꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ